Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau BJP Manipur Pradesh na sinduna ing 1985 da Bharata emergency thamkhibagi thodok adubu ningsingduna Sangvidhan Hatya Divas thoram hauzik pangthokli Med Department hairi lebasigi awang nongpok amasung awang nongchup thangba rajyasingda lakliba numit mangani da paraptagi mayai oirapa changda nongchugani Pradhan Mantri Narendra Modi na hairi ing 1985 gi emergency matamda Ganatantra gi magun ngaktabaga loinana miyoibagi hak khongaunaba amasung press kining tamba manghanki amasung Olympic medalist Neeraj Chopra na Czech Republic ta pangthokliba Ostrava Golden Spike 2015 da javelin throw gi title lore BJP Manipur Pradesh na sinduna ing 1985 da Bharata emergency thamkhibagi thodok adubu ningsingduna Sangvidhan Hatya Divas thoram hauzik Imphal gi Nitya Pachu thekta leba thambal sanglenda pangthokli thoram aduda BJP Manipur Pradesh ki President A Sarda Devi hanagi Mukhya Mantri Nongthomam Biren Singh MLA Thongam Biswajit yauna dol gi luchingba kaya saruk yari Indian Red Cross Society Manipur State Branch na sinduna ambulance yenthokpagi thoram amangasi Imphal gi MG Avenue da leba branch asigi office ta pangthokre thoram aduda Lok Sabha MP Dr. Angomcha Bimol Akoijamna ambulance mari yenthokhi thoram aduda wangangbada mahangna hai Ripple effect होकर तो बहुत अमूल्य न खबर अताना ने वही ना disaster and road casualty खतरती दिल तमोगा it possible every 10 to 15 kilometers putting people on the I na खम्मने अदुगे I ना augment और क्या है इसे disperse से अदुगा हाई अब competitive monopoly तमलर तंग मैं honestly हाई से बगी वन contacted the driver association मैं ना कतंग चक्कर करगा highway द मोई द सुमंगा तो रुमा पीगे ना खले बुदा I भी constituency मनुगी basic से ना Red Cross ना district discipline तो फिर Thormaduda Bisnupur Jilla gi Deputy Commissioner Puja Elangbam, Imphal West Jilla gi Deputy Commissioner Mayanglambam Rajkumar amasung Indian Red Cross Society Manipur State Branch ki Vice President Dr. R.K. Nimai saruk yakhi. Lok Sabha MP Dr. Angomcha Bimol Akoijamna MP oirakpagi sahi ama mapung pharakpaga mari lenana Citizens Historic Responsibility haiba thoram amangasi Lamphel Supermarket ta pangthokani. Thoram asida MP asina tongan batlamsingda thabak tawriba masak nairaba miyoisingga unagani Manipur Science and Technology Council Mastek na sinduna numit nini sathagadaba demonstration cum popularization of technologies haiba thoram amang asidagi Mastek ki technology demonstration center da horagani Manipur Sarkar gi Lawu Singu Bibhag na sinduna Santi Raksa gi phibam na sokhalaba Imphal Jilla gi Lawmisingda sathok hena puthokpa ngamba phaudi amadi maru marang sing yauna Yuria har yenthokpagi thoramama hauzik jilla asigi sabungkhok lairembi community hall da pangthokli thoramadu Lawu Singu Bibhagna tongan bat lawmilupsingga khusamnaduna sinbani Med Department na hairi leba asigi awang nongpok amasung awang nongchup thangba rajyasingda lakliba numit mangani da paraptagi mayai oirapa changda nongchugani Karnataka Samudra Khongban Gujarat Haryana Chandigarh Delhi Himachal Pradesh Jammu amsung Kashmir Ladakh Konkan Goa Madhya Pradesh, Odisha, Punjab, Uttarakhand, Nokchup Thangba Uttar Pradesh ta ngasi yamna kanba nongchugani hairi. Weather Agency ki pawmatung ina Gujarat, Konkan, Goa, Mayai Thangba Maharashtra, Andaman amsung Nicobar Island da lakliba numit mangani da paraptagi mayai oirapa changda nongchugani. Tabiriba pawase Akasbani Imphal dagini. English ng macamapan humbudra mga da Bharata emergency thamkhibagi thodok adubu ningsingduna ngasi Sangvidhan Hatya Divas thoram New Delhi da pangthokani thoram asida Griha Mantri Amit Shah yauna luchingba kya saruk yagani thoram adu da Pradhan Mantri Narendra Modi na iba lairik ama phongani lairik asi emergency gi matam amadi masigi matungda leba asida oirakliba phibam amsung miyamna thengnakhiba kaya adu da yumpham oibani palan thoram asiga mari leirana social media da thagalakpa warol amada Pradhan Mantri Narendra Modi na hai Bharat ki Ganatantra gi itihas ta khwaidagi mamba tangka oikhiba matam aduda Ganatantra gi magun ngaktabaga loinana miyoibagi hak khongaunaba amasung press kining tamba manghanki loinana rajniti gi luchingba sing social worker mahiroi sing amasung micham kaya marumsu phajinki mangna hai emergency matamda Bharat ki mipum khudingmak punsinduna Ganatantra bungakna bohonaki tungda Ganatantra hanjin hanna baleba sida mikhal pangthokpada Congress dol chauna maithiba nangki haina Sri Modi na makha takhi
गृह मंत्री अमित शाह ना हाइरी ꯏꯪ 1985ꯗ ꯃꯇꯝꯗꯨꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯁꯔꯀꯥꯔꯅ ꯏꯃꯔꯖꯦꯟꯁꯤ ꯊꯝꯈꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯁꯦꯟꯅꯕ ꯅꯠꯇꯦ, ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯀꯟꯅꯅꯕꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ಶ್ರೀ ଶାꯍꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯒꯅꯇꯟꯇ꯭ꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯈꯤ, ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯖꯦꯜꯗ ꯊꯝꯈꯤ꯫ ಶ್ರೀ शाहꯅ हाय लाखों लोग जेल में रहकर अपने परिवार का सब कुछ नष्ट कर कई लोगों के जीवन के कैरियर समाप्त हो गए और वो लड़ाई ने भारत के अंदर लोकतंत्र को जीवित रखा और आज हम दुनिया का सबसे बड़ा लोकतंत्र बनकर आज विश्व के सामने सम्मान के साथ Sainada ngasidagi haugadoriba Shanghai Cooperation Organization SCO gi ngaksel mantri singi mifamda ngaksel mantri Rajnath Singh na luchingba awangba thaki mihut kangbu amana saruk yagani. Numit nini gi mifam asida SCO singi ngaksel mantri singna lamdam amsung malemgi security gi matang terrorism amasung ngaksel gi lamda tengbang pinanaba khanagani. Mifam asida Sri Rajnath na Bharat na malem asida santi amasung tangdu leitaba lehenduna terrorism leitaba malem ama ohenbada saruk yaminhanaba wafam sing phongdoklaba yai. Khongchat asiga mari lenana ngaksel mantri na China amasung Russia yauna tongan balibak singa Bharat ka mari hena sesinhanaba wafam kya sukhanaraba yai. Bharat ki astronaut Shubhanshu Shukla gi International Space Station da chatkadaba mission Exom-4 ngasi numiyungba matungda thagatlagani. NASA gi official website ta thagatpa warol amana hai NASA Exom Space amasung SpaceX na marirak suba lanai astronaut mission asi ISS ta ngasi Bharat ki matam numiyungba matungda thagatnaba tharang tauri. Mission asi Florida da leba NASA gi Kennedy Space Center gi Launch Complex 39A dagi thagatkani. Makoina ISS ta yorba matung chayol ani space station aduda microgravity research technology demonstration na chingba pangthokani. ISRO na luchingba research project yauna leiba kunthra mathoi gi scientific studies humpurom astronaut singna pangthokani. Mission asigi commander Peggy Whitson na hai mission asi scientific knowledge ki lamda chauna kanaba piragani amasung malemda space ki tengbang pinabada hena khudong chahalagani. SpaceX 4 mission asina space ki lamda thijinbada NASA ISRO amadi atai malemgi space agency singi marakta phaba mari thamnaba honagani. Ningsingba yabadi mission asi May 18 da pangthoknaba tawrambani adubu ising nungsikki phibam amadi technical gi oiba soiba khara leikhibadagi yeithoktuna lakhibani. Olympic medalist Neeraj Chopra na Czech Republic ta pangthokliba Ostrava Golden Spike 2015 da javelin throw gi title lawre. Magna meter 35.25 langki. South Africa gi Dow Smith na meter 33.12 langduna ani suba takhi. Amasung Granada gi Anderson Peters na meter 32.3 langduna ahum suba takhi. Neeraj na Paris Diamond League ki title phangkhraba matung masina mahaki thangnana title lobani. Magna Paris Diamond League ta meter 32.2 langduna mahaki career da meter 32 hena langbang amkhibani. Bharat ta ahan boina pangthokadoriba Global Javelin Competition Neeraj Chopra Classic mathang thagi manga da Bengaluru gi Sri Kanti Rabha Stadium da pangthokani. Competition asida su Neeraj Chopra saruk yagani. Meghalaya gi Mukhyamantri Conrad K. Sangma National Games 2023 ki thorang tawbo oina Raija dugi Sports Association 13 ta ngrang lupa koti 38 lakh 38 khusinakre. Senpham asi Sports Association singna magun leiba polam sing leinaba training facility fagaranaba masung jati thaki competition singda ningthina sanaba ngamba sanaroi sing semgatnaba pibani. Aroibada maroiba paw amu hana BJP Manipur Pradesh na sinduna ing 1985 da Bharat ta emergency thamkhibagi thodok adubu ningsingduna Sangvidhan Hatya Divas thoram haujik pangthokli. Med Department hairi leiba asigi awang nongpo amsung awang nongsup thangba raija singda lakliba numit 5 ni da paraptagi maya oirappa sangda nongchugani. Pradhan Mantri Narendra Modi na hairi ing 1985 gi emergency matamda ganatantra gi magun ngaktabaga loinana mioibagi hak khongawnaba amasung press scanning tamba manghankhi. Amasung Olympic medalist Neeraj Chopra na Czech Republic ta pangthokliba Ostrava Golden Spike 2015 da javelin throw gi title lawre. Paul Loijare.